ꯇꯛꯈꯥꯏꯔꯦ washing powder Nirma washing dog Mama ꯆꯥꯛꯇꯥꯁꯦ ꯃꯣꯏꯃ 0.5 ꯇꯒꯅꯕꯅꯤ ꯐꯖꯔꯦ ꯊꯥꯡꯉꯒꯦ ꯀꯣ ꯈꯨꯠꯀꯖꯦꯀꯣ ꯁꯨꯄꯔꯃꯦꯟꯗꯧꯅ ꯄꯥꯏꯔꯦ ꯀꯞꯄꯦ ꯖꯤꯖꯤ ꯊꯥꯡꯕ ꯃꯤꯁꯦ ꯀꯞꯄꯦ ꯂꯩꯔꯦ ꯁꯤꯗ ꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯀꯦꯁꯨ ꯌꯥꯅꯤ ꯃꯣꯟꯗ ꯍꯥꯞꯅꯕ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯀꯣꯛ ꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯏꯔꯨꯖꯊꯣꯛꯄꯒꯤ ꯒ꯭ꯔꯨꯃꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯃꯁꯤ ꯑꯝꯇ ꯏꯔꯨꯖꯊꯣꯛꯀꯦ ꯃꯁꯤ ꯑꯁꯤꯗ ꯀꯨꯟꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯊꯣꯔꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯖꯤꯖꯤꯒꯤ ꯀꯤꯠ ꯕꯣꯛꯁ ꯍꯥꯏꯇꯥꯔꯦ ꯖꯤꯖꯤꯒꯤ ꯎꯄꯨ ꯑꯋꯨꯟꯄꯣꯠꯅꯦ ꯃꯥꯒꯤ ꯖꯤꯖꯤꯒꯤ ꯀꯤꯠ ꯕꯣꯛꯁꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯏꯔꯨꯖꯕ ꯈꯣꯠꯄ ꯀꯩꯗꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯒꯦ ꯖꯤꯖꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯂꯣꯏꯅꯃꯛ ꯌꯥꯎꯕ ꯑꯋꯨꯟꯄꯣꯠꯅꯦ ꯖꯤꯖꯤꯒꯤ माजे ममांगदबुदि ड्राई बात तौबने ड्राई बात ना यारक्त्रे हजिक रियल बात तौदे यारा ꯌꯨꯝꯗꯣ ꯌꯥꯝꯅ ꯂꯣꯏꯁꯟꯗꯕꯩ ꯀꯣꯏꯆꯥꯏ ꯆꯥꯏꯔꯕꯗ ꯏꯔꯨꯖꯕꯗꯣ ꯍꯦꯟꯅ ꯃꯣꯠꯁꯜꯂꯅꯤ ꯂꯨꯕꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯨꯕ ꯌꯥꯔꯦ ꯏꯔꯨꯖꯔꯝꯗꯥꯏꯒꯤ ꯁꯝ ꯍꯥꯟꯅ ꯍꯥꯠꯂꯅꯤ ꯑꯗꯨꯒ ꯃꯇꯨ ꯄꯛꯇꯕ ꯈꯔ ꯀꯛꯑꯅꯤ ꯇ꯭ꯔꯤꯃꯔꯁꯦ ꯀꯤꯗꯤ ꯌꯥꯝ ꯀꯤꯕꯅꯦ ꯃꯥꯁꯦ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯇ꯭ꯔꯤꯃꯔ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯒꯅ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯅ ꯆꯞꯄꯅꯤ ꯑꯩ ꯇ꯭ꯔꯤꯃꯔꯅꯗꯤ ꯊꯥꯖꯗꯦ ꯀꯤꯗꯤ ꯌꯥꯝ ꯅꯦꯅ ꯉꯪꯉꯛꯄꯗ ꯃꯥ ꯕꯦꯜꯁꯤꯗꯤ ꯐꯥ ꯅꯨꯡꯉꯥꯏꯅꯤ ꯍꯣꯔꯦꯟ ꯀꯣꯟ ꯂꯧꯊꯣꯛꯁꯤꯗ ꯁꯤ ꯃꯇꯨ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯁꯥꯕꯗ ꯉꯥꯎꯕꯒꯤ ꯑꯍꯤꯡꯗ ꯁꯥꯔꯒ ꯇꯧꯔ ꯇꯨꯝꯗꯕꯤ ꯇꯨꯝ ꯌꯥꯗꯕꯤ ꯂꯩꯔ ꯁꯤ ꯃꯇꯨ ꯃꯌꯥꯝꯁꯤꯅ ꯉꯥꯎꯔꯦ ꯁꯨꯝꯁꯦ ꯍꯥꯞꯄꯒꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯅꯦ ꯃꯈꯣꯡ ꯄꯥꯏꯕꯗꯤ ꯌꯥꯗꯦ ꯍꯧꯔꯛꯑꯅꯤ ꯃꯈꯣꯡ ꯄꯥꯏꯕ ꯋꯥꯟ ꯁꯣꯠꯀꯤꯅꯤꯀꯣ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯤꯖꯤꯒꯤ ꯁꯝꯕꯥꯟꯗꯣꯡ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯖꯤꯖꯤꯒꯤ ꯁꯝꯕꯥꯟꯗꯣꯡ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤ ꯐꯖꯅ ꯁꯨꯗꯣꯛꯑꯒ ꯃꯣꯟ ꯃꯅꯨꯡꯗ ꯍꯥꯞꯄꯗꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯁꯣꯝꯗ ꯖꯤꯖꯤ ꯀꯟꯅ ꯁꯝꯆꯦꯠ ꯍꯥꯠꯂꯤꯉꯩꯁꯤꯗ ꯁꯣꯝꯗ ꯃꯥꯒꯤ ꯎꯄꯨꯁꯦ ꯀꯩꯀꯩꯅꯣ ꯌꯦꯡꯉꯁꯤ ꯁꯤꯗ ꯂꯩꯔꯦ ꯍꯦꯟ ꯒ꯭ꯂꯣꯞ ꯃꯥꯒꯤ ꯏꯔꯨꯖꯕꯗ ꯎꯞꯄꯒ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯅꯨꯔꯥꯟꯅꯟꯅꯕ ꯁꯤꯃ ꯎꯞꯄꯒ ꯁꯤꯁꯤꯅ ꯂꯨꯔꯅꯤ ꯁꯤꯕꯨꯗꯤ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯗꯒꯤ ꯁꯤꯗ ꯃꯥꯒꯤ ꯁꯦꯝꯄꯨ ꯂꯩꯔꯦ ꯐ꯭ꯔꯨꯠ ꯁꯦꯝꯄꯨ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯇꯥꯋꯦꯜ ꯁꯤꯒꯤ ꯇꯥꯋꯦꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯋꯦꯜꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯥꯋꯦꯜꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁ ꯐꯩꯖꯨꯞ ꯐꯤ ꯑꯆꯧ ꯑꯆꯧ ꯄꯨꯊꯣꯛꯑ ꯇꯩꯊꯣꯛꯇꯅ ꯐꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯪꯉꯦꯕ ꯃꯥ ꯇꯩꯊꯣꯛꯄꯗ ꯑꯗꯨꯒ ꯁꯤ ꯂꯩꯕꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯥꯇꯔ ꯑꯦꯕꯖꯣꯔꯕꯦꯟ ꯇꯥꯋꯦꯜꯁ ꯐꯣꯔ ꯄꯦꯠꯁ ꯏꯁꯤꯡꯁꯦ ꯁꯤꯗ ꯖꯣꯕ ꯖꯣꯕ ꯆꯨꯞꯁꯜꯂꯒ ꯇꯣꯛ ꯈꯪꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯨꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯏꯔꯨꯖꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗꯁꯨ ꯐꯪꯉꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯑꯗꯣ ꯁ꯭ꯇꯣꯛ ꯇꯠꯈꯤꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯂꯩꯅꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯅ ꯀꯩꯅꯣ ꯆꯦ ꯑꯗꯨꯗꯤ ꯃꯥꯏ ꯀꯦꯅꯤꯡꯉꯥꯏ ꯀꯤꯆꯦꯟꯒꯨꯝꯕ ꯍꯣꯏꯅꯦ ꯁꯤꯗꯤ ꯋꯥꯎꯒꯤ ꯁꯦꯄꯨꯅꯦꯕ ꯁꯤꯗꯤ ꯃꯤꯒꯤꯅꯦꯕ ꯁꯤꯗꯅ ꯃꯥꯒꯤ ꯑꯦꯁꯦꯁꯔꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯦ ꯇꯤꯟꯒꯨꯝꯕ ꯃꯍꯤꯛꯀꯨꯝꯕ ꯂꯩꯕꯒꯤ ꯐꯅꯤꯉꯥꯏꯒꯤ ꯗ꯭ꯔꯣꯞꯁꯨ ꯂꯩꯔꯦ ꯑꯣꯀꯦ ꯃꯥꯒꯤ ꯀꯦꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏꯅꯤ ꯁꯤꯁꯤꯅ ꯈꯔ ꯀꯦꯔꯀꯥꯟꯗ ꯈꯔ ꯀ꯭ꯌꯨꯠ ꯑꯣꯏꯅꯤꯡꯉꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯏꯔꯨꯖꯅꯕ ꯇꯧꯔꯁꯤ ꯖꯤꯖꯤ ꯁꯤꯗ ꯂꯩꯔꯦ ꯖꯤꯖꯤꯒꯤ ꯃꯇꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯥꯠꯄꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯍꯥꯠꯂꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯐꯪꯉꯦ ꯃꯥꯒꯤ ꯋꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁ ꯃꯃꯤꯠꯁꯨ ꯍꯥꯠꯇꯣꯛ ꯃꯁꯤ ꯃꯃꯥꯏꯒꯨꯝꯕꯗꯅ ꯁꯤꯒꯤ ꯈꯔ ꯁꯣꯐ ꯑꯣꯏꯕꯁꯤꯅ ꯍꯥꯠꯄ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯖꯤꯖꯤ ꯇ꯭ꯔꯤꯃꯔ ꯎꯕꯗ ꯃꯥꯏ ꯔꯤꯑꯦꯛꯁꯟ ꯌꯦꯡꯒꯦ ꯃꯥꯏ ꯁꯤ ꯈꯣꯡꯌꯥꯁꯦ ꯃꯇꯨꯁꯦ ꯃꯥꯏꯅ ꯃꯌꯥꯝ ꯑꯃꯨꯛ ꯍꯧꯋꯦ ꯑꯗꯣ ꯂꯩꯈꯣꯝꯗ ꯆꯠꯂꯨꯔꯒ ꯈꯣꯡꯌꯥ ꯌꯦꯡꯒꯦ
ꯂꯦꯡꯉꯅ ꯃꯇꯨ ꯃꯌꯥꯝꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯈꯣꯝ ꯆꯠꯂꯨꯔ ꯀꯥꯈꯠꯂꯛꯄꯗ ꯁꯤꯁꯤꯅ ꯖꯄꯥꯟ ꯃꯣꯠꯍꯟꯗꯣꯏꯕ ꯃꯍꯤꯛꯅꯤ ꯁꯤꯁꯦ ꯀꯛꯀꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯔꯤꯑꯦꯛꯁꯟꯁꯦ ꯚꯥꯏꯃꯤꯅ ꯄꯥꯏꯁꯤꯜꯂꯛꯃꯩ ꯀꯤꯔꯦ ꯀꯤꯔꯣꯏꯍꯦ ꯑꯩꯒꯤ ꯃꯍꯤꯛ ꯀꯤꯕꯅꯤ ꯉꯁꯤꯗꯤ ꯈꯔꯕꯨ ꯌꯥꯏꯅꯦ ꯃꯥ ꯈꯔ ꯀꯤꯕ ꯈꯤꯇꯪ ꯐꯔꯛꯑꯕꯖꯥꯠꯅꯤ ꯌꯥꯗꯦ ꯐꯥꯟꯕ ꯑꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯃꯇꯨ ꯐꯥꯅꯤꯡꯉꯥꯏ ꯇ꯭ꯔꯤꯃꯔꯗꯤ ꯅꯠꯇꯦ ꯑꯗꯨ ꯀꯣꯏ ꯇꯣꯛꯑꯦ ꯁꯝ ꯀꯣꯏ ꯀꯛꯅꯕꯅꯤ ꯀꯥꯇꯤꯅ ꯖꯔꯞ ꯖꯔꯞ ꯆꯞꯊꯔꯛꯑꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯐꯤ ꯇꯨꯕꯒꯤ ꯀꯥꯇꯤꯁꯤꯅ ꯑꯣꯏꯅ ꯐꯪꯁꯟ ꯇꯧꯈꯔꯦ ꯁꯥꯕꯁꯤꯗ ꯃꯇꯨꯗꯤ ꯐꯥꯟꯕꯤꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯑꯃ ꯃꯥꯏ ꯍꯨꯏꯁꯨ ꯑꯩꯒꯤꯁꯤꯒ ꯃꯁꯛ ꯀꯩꯅꯣ ꯃꯣꯏ ꯕ꯭ꯔꯤꯠ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯗꯨꯒ ꯃꯇꯨꯗꯣ ꯄꯨꯂꯞ ꯀꯣꯛꯊꯣꯛꯄꯤꯔꯕ ꯃꯇꯨꯗꯣ ꯍꯧꯒꯠꯂꯛꯄꯗꯨꯅꯁꯨ ꯍꯦꯟꯅ ꯐꯖꯩ ꯁꯥꯕꯁꯨ ꯈꯔ ꯐꯅꯤꯡꯉꯥꯏꯅ ꯐꯥꯟꯗꯣꯛꯎꯔꯒ ꯑꯗꯨꯗꯒꯤ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯒ ꯆꯕꯤꯠ ꯆꯕꯤꯠ ꯅꯥꯔꯒ ꯀꯟ ꯉꯝꯗꯕꯤ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯀꯤꯖꯩ ꯖꯤꯖꯤꯒꯤꯗꯤ ꯐꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯔꯇꯪ ꯀꯛꯑꯒ ꯑꯗꯨꯝ ꯊꯝꯕꯤꯔꯅꯤ ꯁꯤꯒꯤ ꯅꯣꯀ꯭ꯔꯥꯅꯤ ꯑꯅꯤ ꯊꯝꯃꯤꯀꯣ ꯃꯥꯅꯒ ꯕꯣꯁ ꯁꯥꯔ ꯇꯨꯝꯗꯅ ꯃꯥꯅ ꯅꯨꯡꯉꯥꯏꯔꯒ ꯎꯏꯔꯒ ꯁꯣꯝꯗ ꯑꯅꯤꯁꯤꯅ ꯀꯟꯅ ꯒ꯭ꯔꯨꯃꯤꯡ ꯇꯧꯕꯤꯔꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯥꯝ ꯊꯨꯏꯌꯦ ꯃꯇꯨ ꯑꯗꯨꯝ ꯁꯤꯜ ꯂꯩ ꯂꯩꯔꯦ ꯁꯤꯗ ꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯀꯦꯁꯨ ꯌꯥꯅꯤ ꯃꯣꯟꯗ ꯍꯥꯞꯅꯕ ꯃꯇꯨ ꯀꯛꯄꯩꯁꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯈꯨꯠꯊꯧ ꯑꯩꯈꯣꯏꯒꯤ ꯐꯤ ꯇꯨꯕꯒꯤ ꯀꯥꯇꯤ ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯃꯁꯥ ꯅꯥꯜꯂꯦꯗ ꯃꯁꯛ ꯐꯖꯔꯦꯗ ꯏꯔꯨꯖꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯃꯅꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯖꯤꯁꯦ ꯃꯁꯥ ꯅꯥꯜꯂꯦ ꯑꯉꯥꯡꯁꯦ ꯂꯥꯛꯑꯣ ꯏꯔꯨꯖꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯔꯨꯖꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯌꯥꯝ ꯁꯥꯏꯗꯣ ꯏꯪꯒꯗꯕ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯅꯪ ꯍꯧꯅꯕꯤ ꯏꯁꯤꯡ ꯊꯦꯡꯕ ꯅꯠꯇꯕ ꯅꯨꯄꯤꯗꯣ ꯁꯪꯒꯝ ꯆꯪꯒ꯭ꯔꯅꯤ ꯆꯥꯛ ꯕꯥꯠꯔꯨꯝꯗ ꯑꯣꯏꯅ ꯂꯨꯕꯤꯔꯒꯦ ꯂꯨꯐꯝꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯃꯥ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯆꯤꯆꯦ ꯆꯪꯉꯨꯃꯤ ꯅꯪꯕꯣ ꯇꯧꯔꯤꯁꯨ ꯅꯪꯅ ꯆꯪꯉꯨ ꯌꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯊꯥꯡꯖꯟꯗꯧ ꯂꯩꯔꯦ ꯅꯪ ꯃꯌꯥꯝ ꯃꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯌꯥꯎꯒꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯥꯏꯁꯦ ꯃꯃꯥꯏ ꯇꯥꯕꯤꯒꯦ ꯍꯣꯏ ꯃꯃꯥꯏ ꯇꯥꯕꯤꯒꯦ ꯀꯥꯂꯦꯟꯅꯤ ꯀꯩꯅꯣꯅꯦ ꯀꯥꯂꯦꯟꯁꯤꯗ ꯏꯔꯨꯖꯅꯤꯡꯗ꯭ꯔꯗꯤ ꯅꯪꯁꯨ ꯃꯤꯃꯛꯇꯤ ꯀꯩꯁꯦ ꯃꯤꯃꯛꯇꯤ ꯀꯥꯏꯖꯩ ꯃꯤꯒꯤ ꯍꯨꯏꯒ ꯃꯥꯟꯗꯦ ꯃꯥꯏ ꯕꯦꯜꯁꯦ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏ ꯐꯥꯕ ꯑꯃ ꯂꯩꯔꯣꯏꯌꯦ ꯐꯥꯕ ꯂꯩꯇꯦꯕ ꯃꯥꯏ ꯕꯦꯜꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯂꯧꯊꯣꯛꯄꯤꯔꯣ ꯃꯥꯗꯤ ꯆꯦꯟꯗꯣꯏ ꯉꯥꯏꯔꯒ ꯃꯥꯏ ꯏꯔꯨꯖꯕ ꯍꯧꯔꯦ ꯀꯣꯛ ꯍꯥꯟꯅ ꯇꯨꯝꯁꯤꯀꯣ ꯏꯔꯨꯖꯕ ꯍꯥꯏꯁꯤ ꯀꯣꯛ ꯍꯥꯟꯅ ꯇꯨꯝꯒꯗꯕꯅꯤ ꯐꯖꯩꯀꯣ ꯁꯨꯃꯥꯏꯅ ꯅꯣꯏꯔꯅꯤꯕꯀꯣ ꯑꯗꯨꯒ ꯃꯅꯨꯡꯁꯤ ꯍꯣꯔꯦꯟ ꯌꯦꯡꯀꯥꯟꯗ ꯏꯁꯤꯡ ꯑꯃ ꯆꯪꯉ ꯑꯣꯏꯗꯣꯏꯅꯤ ꯐꯖꯔꯦ ꯌꯦꯜꯂꯣ ꯃꯆꯨꯒ ꯇꯥꯔꯦ ꯐꯖꯔꯦ ꯅꯠꯇꯦ ꯃꯥꯏ ꯔꯪ ꯀꯣꯛꯂꯛꯄꯅꯦ ꯃꯥꯏ ꯔꯪ ꯀꯣꯛꯂꯛꯄ ꯑꯣꯏꯔꯝꯅꯤ ꯁꯤ ꯃꯥꯏ ꯍꯣꯜ ꯕꯣꯗꯤ ꯅꯤꯛꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯨꯞꯄꯤꯅꯤ ꯅꯪ ꯇꯩꯕ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯏꯃꯥ ꯀꯩꯅꯣ ꯃꯥ ꯇꯧꯔꯛꯏꯁꯦ ꯁꯤꯅꯤ ꯍꯩ ꯃꯅꯝ ꯑꯗꯣ ꯃꯥ ꯍꯥꯏꯔꯝꯗꯅꯤ ꯍꯩꯅꯗꯕ ꯃꯅꯝ ꯊꯥꯖꯤꯜꯂꯤ ꯑꯩꯉꯣꯟꯗ ꯆꯤꯛꯀꯗꯕ ꯍꯥꯏꯗꯤ ꯌꯥꯛꯅꯝꯒꯨꯝꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯏ ꯆꯥꯛꯇꯥꯁꯦ ꯍꯣꯏꯃ 0.5 ꯇꯒꯗꯕꯅꯤ ꯐꯖꯔꯦ ꯖꯤꯖꯤꯁꯦ ꯖꯤꯖꯤ ꯃꯥꯜꯂꯛꯇ꯭ꯔꯦ ꯃꯃꯥꯏꯁꯦ ꯉꯥꯏꯈꯣ ꯇꯤꯟ ꯑꯃ ꯅꯞꯄꯦ ꯃꯃꯤꯠ ꯃꯄꯥꯟꯗ ꯂꯧꯊꯣꯔꯛꯑꯣ ꯃꯤꯈꯥ ꯃꯄꯥꯟꯗ ꯃꯤꯄꯥꯒ ꯃꯤꯈꯥ ꯁꯣꯝꯗ꯭ꯔꯣ ꯅꯠꯇꯦ ꯃꯥ ꯁꯣꯛꯄꯗꯨ ꯑꯣ ꯉꯥꯃꯨꯛꯁꯨ ꯅꯪꯅ ꯇꯤꯟ ꯌꯥꯝ ꯐꯣꯏꯗꯠꯀꯦ ꯇꯧꯕ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯂꯥꯛꯕꯤꯁꯤꯅ ꯉꯥꯃꯨꯛꯁꯨ ꯃꯥ ꯐꯣꯏꯗꯠꯀꯦ ꯇꯧꯏꯅꯤ ꯇꯤꯟꯅꯤ ꯑꯣꯏꯅꯤꯡꯗ꯭ꯔꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯖꯤꯖꯤꯁꯦ ꯏꯔꯨꯖꯕꯤꯗꯕ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦꯕꯀꯣ ꯌꯨꯝ ꯁꯥꯕꯒꯤꯅꯤ ꯑꯗꯒꯤ ꯑꯃ ꯑꯗꯨꯝ ꯊꯕꯛꯇꯣ ꯃꯌꯥꯝꯁꯨ ꯆꯠꯄ ꯍꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦ ꯖꯤꯖꯤ ꯀꯥꯂꯦꯟ ꯆꯪꯉꯛꯄꯁꯤꯗ ꯂꯨꯔꯦ ꯀꯔꯤꯅꯣ ꯃꯥꯜꯂꯤꯗ ꯏꯁ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩ ꯈꯨꯐꯖꯁꯦ ꯏꯁ
ꯃꯆꯨꯁꯤꯗꯤ ꯋꯥꯎ ꯏꯀꯥꯏꯖꯩ ꯆꯥꯂꯨꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯔꯦ 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 ꯇꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯇꯛꯈꯥꯏꯔꯦ 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 Washing powder Nirma. Washing dog Jiji. ꯁꯤꯗꯗꯤ ꯀꯣꯛꯇꯕ ꯂꯥꯛꯑꯦ Washing dog Jiji. ꯑయ్ꯌꯥ 나도그래! 야로이! 잘라오! ꯃꯌꯥꯝ ꯖꯤꯖꯤ ꯏꯔꯨꯖꯕꯁꯦ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯜꯂꯨꯈꯤꯒꯦ ꯃꯥꯁꯦ ꯀꯟꯅ ꯆꯦꯟꯗꯣꯏ ꯇꯧꯔꯦꯕ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯖꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ Masa luradi akhoi ahum changradi yadeva. ꯌꯥꯒꯗ꯭ꯔꯥ Nati kai drum ma gondra dai dai kudu ja. Khatai thoko. Maya masai tawel do sile re tu. Si ising jo jo chupsalani. ꯏꯁꯤꯡ ꯑꯦꯟꯇꯔꯗ ꯁꯨꯝ ꯁꯜꯂꯒ ꯅꯨꯡꯉꯥꯏꯕꯅꯤꯅ Ado mayam Jiji je khara noihangebudi dum yaebako. Ndo khara noidabana phai. Noidadi mona yam wa bai tap taweba. ꯅꯣꯏꯔꯗꯤ ꯂꯩꯅꯥ ꯂꯥꯛꯑꯦ Laina ju hekta kai kene dalai. ꯃꯣꯏꯗꯗꯤ ꯈꯨꯅꯥꯏ ꯋꯦꯗꯔꯗꯣ ꯆꯥꯟꯅꯗꯕ ꯑꯣꯏꯔꯕꯅꯤꯅ ꯈꯤꯇꯪ ꯅꯣꯏꯔꯒ ꯑꯗꯨꯝ ꯅꯥꯔꯦ Kanngadi masida ꯇꯨ ꯁꯤꯒꯤꯁꯦ ꯏꯁꯤꯡ ꯌꯥꯝ ꯆꯨꯞꯁꯜꯂꯦꯕ ꯑꯗꯨꯒ ꯌꯥꯡ ꯌꯥꯡꯉꯦ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯝꯗꯔꯛꯑꯅꯤ Ado mayam akhoi dukan da phangiko. ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯇꯦ ꯁꯤꯅ Ado ꯃꯔꯨ pura lure ka doroge. Oh. Magi thangage ko. ꯈꯨꯠꯀꯁꯦꯀꯣ ꯁꯨꯄꯔꯃꯦꯟꯗꯧꯅ ꯄꯥꯏ ꯀꯞꯄꯦ ꯖꯤꯖꯤ ꯊꯥꯡꯕ ꯃꯤꯁꯦ ꯀꯞꯄꯦ 40 ꯃꯌꯥ ꯇꯥꯔꯖꯥꯠꯂꯥ ꯖꯤꯖꯤ ꯐꯖꯩꯌꯦ ꯁꯛꯁꯦ ꯃꯔꯩꯒ ꯇꯝꯃꯒ ꯃꯥ ꯍꯧꯖꯤꯛꯇꯨ ꯅꯥꯟꯊꯨꯏꯔꯣ ꯑꯩꯗꯤ ꯃꯥ ꯐꯝꯖꯜꯂꯤꯅꯦ ꯑꯗꯨꯗꯤ ꯃꯥ ꯀꯞꯄꯤ ꯀꯞꯀꯅꯨ ꯑꯗꯨ ꯃꯈꯣꯡ ꯁꯤꯔꯥꯏ ꯀꯞ ꯐꯥꯏꯅꯦꯜ ꯂꯨꯛꯁ ꯖꯤꯖꯤꯒꯤ ꯍꯣꯏ ꯍꯣꯏ ꯑꯣꯜꯂꯒ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯒꯤ ꯗꯤꯛꯀꯤ ꯍꯥꯞꯄ ꯂꯩꯗꯅ ꯆꯪꯉꯦ ꯂꯦꯛꯀꯅꯨ ꯂꯦꯛꯁꯅꯨ ꯇꯦꯛꯊꯣꯛꯁꯤ ꯇꯩꯊꯣꯛꯏꯔꯥ ꯂꯦꯛꯁꯜꯂꯤꯔꯥ ꯌꯥꯝꯅ ꯉꯛꯏꯀꯣ ꯂꯩꯈꯣꯝꯁꯦ ꯂꯣꯏ ꯂꯦꯛꯊꯣꯛꯑꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯑꯗꯨ ꯀꯩꯝꯇꯒ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯂꯦꯛꯎꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯂꯩꯈꯣꯝ ꯄꯛꯑꯦ ꯀꯥꯏ ꯂꯦꯛꯊꯣꯛꯎꯕ ꯑꯣꯏꯔꯗꯤ ꯅꯥ ꯁꯤꯅꯤ Jiji. Kai haningi mayam da. Jiji je phajarabre engbiyo mayam. ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯏꯔꯨꯖꯊꯣꯛꯄꯤꯌꯣ Mayam irujaningda basingdo khoi Jiji ki tapta irujathokpiyo. ꯃꯍꯤꯛꯀꯤ ꯑꯣꯏꯅ ꯖꯤꯖꯤꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯁꯤꯒꯤ ꯁ꯭ꯄꯣꯠ ꯑꯣꯟ ꯁ꯭ꯄꯣꯠ ꯑꯣꯟꯅ ꯊꯥꯕꯅꯦꯕ ꯁ꯭ꯄꯣꯠ ꯑꯣꯟꯅ ꯁꯤꯒꯤ ꯖꯤꯖꯤꯒꯤꯅ 20 to 40 kgꯒꯤ ꯖꯤꯖꯤꯁꯦ 30 ꯑꯕꯞ ꯂꯩꯕ ꯃꯥꯏ ꯀꯦꯖꯤꯁꯦ ꯑꯗꯨꯒꯤ ꯁꯤ 40 kg ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯗꯔꯁꯦ ꯐꯕꯗꯤ ꯐꯕꯅꯦ ꯑꯗꯨꯒ ꯃꯍꯤꯛ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯀꯥꯟꯗꯗꯤ ꯄꯥꯎꯗꯔꯁꯤꯅ ꯄꯨꯔꯥ ꯀꯣꯛꯄꯗꯤ ꯉꯝꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯗ꯭ꯔꯣꯄꯔꯁꯨ ꯍꯥꯏꯔ ꯈꯪꯅꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯄꯣꯠ ꯑꯣꯟꯁꯦ ꯁꯤꯁꯤꯅꯗꯤ ꯄꯨꯔꯥ ꯑꯗꯨꯝ ꯂꯣꯏ ꯁꯤꯍꯟꯕ ꯉꯝꯕꯅꯦꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯤꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯞꯈ꯭ꯔꯒ ꯍꯞꯇꯥ ꯑꯅꯤꯗꯤ ꯏꯔꯨꯖꯕꯗꯤ ꯌꯥꯗꯦ ꯐꯗꯤ ꯌꯥꯝ ꯐꯕꯅꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯁꯤ ꯑꯃꯁꯤꯅ ꯊꯥ 6ꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯍꯨꯏ ꯑꯝꯇ ꯂꯩꯕ ꯉꯝꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯁꯣꯡꯕꯗ ꯌꯥꯝ ꯆꯪꯉꯒꯕꯨꯗꯤ ꯑꯃꯨꯛ ꯂꯩꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯂꯩꯕ ꯉꯝꯗꯕꯅꯦꯕ ꯊꯥ 6ꯀꯤ ꯆꯥꯡꯗꯤ ꯂꯩꯕꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏ ꯖꯤꯖꯤꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯃꯁꯥ ꯈꯔ ꯅꯥꯟꯕ ꯍꯨꯏꯗꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯌꯥꯒꯁꯨ ꯑꯝꯇ ꯂꯩꯕ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯀꯩꯁꯨ ꯌꯥꯝꯗꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯁꯤ ꯍꯥꯞꯄꯩ ꯃꯑꯣꯡꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯑꯌꯥꯝꯕꯅꯗꯤ ꯈꯪꯉꯝꯃꯒꯅꯤ ꯑꯗꯨꯒ ꯈꯪꯗꯕ ꯈꯔ ꯌꯥꯎꯔꯒꯁꯨꯀꯣ ꯁꯤꯒꯤꯁꯦ ꯐꯗꯤ ꯌꯥꯝ ꯐꯕꯅꯦꯕ ꯁꯤꯒꯤ ꯃꯌꯥꯡꯂꯦꯟꯒꯤ ꯁꯤꯒꯤ ꯁꯔꯨꯛꯁꯦ ꯁꯤꯗꯒꯤ ꯂꯨꯈꯝꯗꯒꯤꯅ ꯁꯤ ꯃꯌꯥꯡꯂꯦꯟꯒꯤ ꯁꯤ ꯁꯔꯨꯛꯁꯦ ꯁꯤꯗꯩꯗ ꯄꯔꯦꯡ ꯁꯥꯅ ꯃꯇꯨꯁꯦ ꯍꯥꯏꯗꯣꯛꯑꯒ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯊꯥꯗꯔꯒꯁꯨ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯄꯨꯔꯥ ꯍꯩꯖꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯑꯗꯣ ꯖꯤꯒꯤꯗꯤ ꯃꯇꯨꯁꯦ ꯌꯥꯝ ꯁꯣꯡꯕꯅꯤꯅ ꯁꯥꯡꯅ ꯑꯗꯨꯝ ꯊꯥꯗꯔꯒꯦꯅꯦ ꯍꯤꯗꯥꯛꯁꯦ ꯆꯈꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯍꯤꯛꯀꯤꯁꯦ ꯍꯨꯏꯅ ꯂꯦꯛꯄ ꯐꯪꯉꯣꯏꯗꯕ ꯖꯒꯥꯗ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯡꯂꯦꯟꯒꯤ ꯁꯔꯨꯛꯁꯦ ꯂꯦꯛꯄ ꯉꯝꯃꯣꯏꯗꯅ ꯑꯗꯨꯒꯤꯅꯦꯕ ꯃꯊꯟꯇ ꯑꯗꯨꯝ ꯆꯥꯏꯊꯣꯛꯈꯤꯕꯅꯦ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯑꯗꯨꯝ ꯍꯩꯗ꯭ꯔꯁꯨ ꯌꯥꯕꯅꯤꯀꯣ ꯃꯅꯝꯁꯤꯅ ꯑꯗꯨꯝ ꯆꯥꯏꯊꯣꯛꯆꯩ ꯅꯃꯤꯠꯇꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯌꯦꯡꯅꯤꯡꯗꯦꯁꯨ ꯇꯨꯝꯃꯣꯃ ꯇꯨꯃꯨꯆꯦ ꯇꯨꯃꯨꯆꯦ
जंगल मालबा जिजीगी मत्तू कंपनी मखन मखन की ममिंग दी तोगानबा म्याम लेबनेबको अदुगा कमन ओइना स्पॉट ऑन हायर खंगनबनेबा कंपनी की दी अमे हेक्ता दुम याबने अदुगा अमा जंग फजबी जंग कैमरा नमदी तुम याउजनी मने तो वीडियो नमे खंगबै लाइजो अब तो भी वीडियो नमे खंगबै या म्याऊ भी म्याऊ म्याऊ म्या म्या जा अदुरी म्याऊ जिजी रुजबसु लोइरे मही की दापसु लोइरे